Hello my dears, welcome to my another video. Today's video is very special because Heikan no mangi video ni and Heikan matungi sa video ito ini. Sina hayeng pugadaba hay singa chamtho ini hayeng thuna hapjan na bagidamagta. Masina Heikan numit ki video ni ngarangi hay mayamda hoji hapjan na batawre and papana list pai hare. Because hay se wat pasu yade masing thiba taba maramaduna mana je pai bani ko sina ayung anta ki view kanam laknadri ngalli bani na pung taruk makhai adai dugini akoi live na makhuram na loire yungi adudi mathang video se yeng minarasi ko Laipot tapot hapa hore ahan bata papa mama moina hape adage aisu yaure phi sine yom batai ai phi angobana awa ahan wo ubani so experience amni masisu masigi hai sida khangdaba hai mayam su khangore and udaba hai mayam su uhore 21 ka hapani hai masing se matam se kyam thuna ho khe habda khanghode hai sini video se uraga yam nungsi and dui numittu da wakiba nervous su oiba yawba harauba su mixed feeling ni haidare se machimnao ni moise kai no sona hare moi masen mama ai chakare sina da joy gari ni aina bai da wa thori ba na to leisa bi di jet pa ya da to chattare idi and sina ko ye relatives ki gari atani mam joy kai ka moi punamak pai toraga ai chatlani yumda changani kos thapakna loire ai din si kaka se yamna fai ai se haini ai leitana fai ai duni do hajik akoina color dai bagi maram na khani mamana nong jusana color se jupsandraba nasigi numit sigana maugi pochai thilae luhongbagi nini mamangda thilakpani luhongba numita thengani aina maugi yumse khatang lape akoidegi masigi matang siga mama papa thokpa yai yate ain tonawada do chain kakagana hona gare tumnabagi sem saba loire akoi punama sina saru sarang baba kangbugi gulini siga mama do chama machimna upnama luhongbagi phiron yengnari kai inbagi asina luhongba he mamang numit ni ko kabok urum packing tawba numit ni tabak yam kanari mi punamak se akoi ki kabok se 700 oi gibani pieces somdana nine nama moi mayam na khoidum tari asi side sigana ngarang mauki on pochingdo masiga thamme sangoi doina ni se yang si ben jubi jar sa luhongbada bom yaudaba haisidi haunade taunade ko ta joy mayam na bom thaba hore
ꯌꯥꯝꯅꯗꯤ ꯐꯖꯅ ꯀ꯭ꯂꯤꯞꯁ ꯂꯧꯕ ꯉꯝꯍꯧꯗꯦ, ꯑꯩꯅ ꯁꯪꯕ ꯃꯇꯥꯡꯗ ꯂꯧꯖꯕꯅꯤ꯫ ꯑꯦꯟ ꯍꯩꯀꯟꯒꯤ ꯐꯣꯇꯣ ꯈꯔ ꯌꯥꯎꯕꯅꯤ, ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ꯫ ꯑꯃꯨꯛ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤꯀꯣ ꯃꯌꯥꯝ꯫